Mamangi champion Argentina bu maithiba piduna Spain world champion oide. Sakhangdaba singna kaira wangkhemda miyoi ama nongmaina kaptuna hatlamle loina bina thangna yalambadagi sining chitta laikhatnari. Amasung Punsida mai pakpa miyoi ama oige khalabadi ima ipana piba paukta kaidaunungda nathaiduna chatloidabani haina wangkhai esigi MLA Thangsam Arun Kumar na phongdokre. Khurumjari STB pau mideng tabir basingbu taramna ukchari pau sandokna bizari. World Cup ahumlak champion oiraba amadi FIFA ranking da ahum subada leiriba Argentina bu amuktang champion oiriba amadi FIFA ranking da ani subatariba Spain maithiba piduna chahi tara taruki matungda anirak suba oina chahi asigi FIFA World Cup ke champion oiduna medal amadi lemjaningai oiraba trophy ga loinana sale oina $1 million yankhai mathoigi mapu oikre. Malengi leibak ahum USA, Mexico amadi Canada na yumbu oiduna mamang thagi tang tara mathoi degi leibak nifu nipana group tara nithoi thokna khaidokduna stadium tara mathoi da chathariba FIFA World Cup ki haukiba nongai matung pung 12 makhai tabada New York New Jersey Stadium da East Rutherford sanakiba chahi asigi FIFA World Cup ki aroba Manchester World Cup ahum lak champion oiriba Argentina bu amuktang champion oiriba Spain na goal ama sinoda maithiba piduna champion oikibani. Match ki apiba minute marifu taragi manungda Spain na akanba attack tawduna sanarabasu makoina tawkiba goal attempt sing adu goal onthopa ngamdabadagi extra time haptuna sanaki Spain gi mai pakibagi goal adu Barcelona gi sanaroi Ferran Torres na match ki extra time gi minute chamaga sufna taruk suba minute chanki pangthokliba Cup asida Spain League round ki final four bada match nipan sanaki bada match amata maithidana cup asige champion oiba ngamki match asida Spain gi mai pakpagi goal chan kiba Ferran Torres na player of the match taki runners up takiba Argentina da sale oina $1 million kontra mari ahum suba takiba England da sale oina $1 million kontra amadi mari suba takiba France da sale oina $1 million kunipan piki cup asida puna goal tara chan kiba France ki Kylian Mbappe na golden boot winner oikre golden ball winner na Spain gi Unai Simon na taki young player award ki winner na chahi tarama pan khakta ngariba Spain gi Pau Kubarsi na lokre Sakhang da basang na miyoi aman nongmaina kaptuna halamle loina bina thangna yalambadagi sining chitta laikhat nakre Thogdog asing ngarang nongyai matung chawrang na pungani makhai mok taba aduwaida Irilbung Police Station gi manung chanba kaira wangkhe mamang laikai da thokibani sakhang da basang na nongmaina kaplam badagi laikhidraba myoi adudi ngangkham thambok chahi yankhani thoi apokpa laikhidraba ngangkham iboton kawi mahak che chemistry oiduna imung manung puba myoi ni laikhidraba thambok gi loina bi ngangkham ongbi kaina tombina sakhang da basang dona thangna yalam badagi soktuna Sija Hospital da laikat nari sakhang da basang aduna ngangkham thambok gi yumda changnaklaga nongmai kaptuna hatkhi kanana karigidamak nongmaina kaplam libano haiba khangba ngamdri thogdok asigi matangda Irilbung Police na case ama lokhatuna thisinbagi thabak chathaba hokre thogdok thokpham dagi phangba pawgi matung ina sakhangdaba singaduna yum aduda changlaktuna thambok nongmaina kaptuna hatringai gi mamangda laikai adugi electric transformer thadalamkiba maramna thogdok asi mangjawnana plan tawraga jatharamba yabagi chingnaba lei haiki laikhidraba thambok nongmaina kaptuna hatringai mamangda sakhangdaba sing aduga mukna kiba manbagi khudamsu phangki hairi thogdok asigi matangda laikai adugi oiba mifam ama phamdana kari khongthang lokhatkadagi haiba khanari hairi Punsida mai pakpa miyoi ama oige khalabadi ima ipa singna piba pokta kaidaunungda nathaiduna chatloidabani haina wangkhai esigi MLA Thangsam Arun Kumar na phongdokre while United Street Club na Sindona Club asigi konba mapamdagi class 10 12 amadi sana khotnabada medal lawrakraba sanaroi yauna tongan be hiramda makong mathang tarakraba singbu achamba khodol pot piduna chahi khodingi oktuna lakhiba adugi kunmari suba annual felicitation ceremony lisangani kuntaruk thoromga mari leinana phongdokibani
Wangkai Angom Laikai Leba Wall Club Community Hall the Pangtokiba Thorum Ada Club Asigi President T. Bhuven Kumar Club Asimaki Advisor R.K. Sana Jauba Dr. N. Achauba L. Pradeep Angom Tomba T. Somerchit Amadi R.K. Jitendra Sisu Sarukyaki Thorum Aduga Mari Lainana MLA Arun Kumar Namaka Taraduna Housik Lariba Education System Asi Hongdoktuna Another education system ama Purapangam Nabadi Tabak Fangdabagi Awaba Asi Kokpangam Gadra Haiba Adu Kanaba Matotari Aikogi Ipa Ipusing na Haibiramba Larik Tambagi Mahuta Atopa Mahi Amat Tamsin Bangam Nabadi Mahiroi Aduna Larik Tambal Loiraba Matung Mahakna Tamnakiba Atopa Mahi Aduda on Sinduna Tabak Tobangam Nabadi Lamdam Asida Lariba Tabak Fangdabagi Awaba Asi Lairoi Haiba Wafam Masi Achumbani Matangi Matung Inna Honglakliba Saukatpagi Lamjel Asida Ngasidi AI na Tobangam Daba Tabak Amata Laitre AI na Mioy ba Ikona Tawgadaba Tabak Kaya Taukrabadi Tabak Fangdabagi Awaba Amasu Hengalak Patamani Loina na Pikliba Angang Singda Mamapa Oibasing na Masada Yelaktanaba Kanduna Mobile Phone Pisinduna Tambagi Chanabi Amalakiba Asina Pikliba Angang Singna Taxi Kasi Yaroktaba Amadi Ngangloidaba Wangang Sangang Kaya Nganglakpagi Changsu Nong Manomagi Hengalakliba Asi Matam Chana Tinghongnanaba Angang Singda Mobile Pisinbagi Tabagasi Tawbigano Haiki Aikoina lailaisu tamu matamda mahi gatang tamma taba machine yauna tami gadabani mahi amaga machine namaga punna chalna taminaragadi hena pagani haibne adu sigi pochini hojik skill development haina education ga loina loina skill hapkadabani haibasi hojiki systems de amkan hona galakpani aduna leiba satra satri de edu ke matig yami loina mak government ki job phangba du man man tam nuniba line to loina success hoigani haibdi haibanga moi kari gano di kana kana ko kharana success hoigeni kana kana ko kharana dongcha dabdagi success hoi hobdo mayam busu yawu dori adubu magi machine nama paija horagadi angang sing asi madugi field chacharaga ma hingjaba ngambagi labi ma yachaba ngambagi dugumba labi la kadawni na masigi skill development ki program se amna darkar rahi Chahi Khudingi Lakpa Northeast Monsoon State Asidasu Yaurakibadagi Numit Kharanigi Mamangda Leptana Churakpa Nungna Maram Oirega Imphal Valley ki Akutpa Mafam Kaya Ising Thumjale Mafam Kayada Naungna Ising Thumjin Bagi Pausu Leptana Lakle Nong Jutha Asi Chingdasu Chapchana Taba Maramna Mafam Kayada Chingning Khaiba Amadi Mudslide Thokle Hari Imphal Jiri Lambigi Awang Kulamadi Luwangchum Par 1 Amasung Part 2 gi mafam kayada chingning khaibadagi gari chathok jasinda apan bathokle none district fauduna chenba turel sing khudong thiba yaba changi mathakta chele hojik fawbagi oina chauna amang ata thokpagi paudi leptri hujik athemba break amatang lawminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Big announcement Akas Manipur chapter gi tuition fee handak chahi gi oina 100% wife tawjiragani akopa marol gi damak makhada pijariba telephone number asidagi khangwiba yagani natraga aikoi gi campus office ta legbiraklaga akopa marol khangwiba yagani loinana experience leraba faculties singna class tawbusu hokre honglakliba punsi gi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatung makha tarakpa pauda Handak Chahida Bosem Amadi Kosem Naloba Class 10 Amadi Class 12 ki exam da 70 PC gi mathakta mark wangna fanglakaba Mahiroi Singh Amadi Laikaya Siki TZ Higher Secondary School da tamlakhiba Lingjel Hizambu mapan suba position yaurakpada Lingjel gi mafam da achamba khudol piduna pukning thawgatpagi thoram ama Youth Patriots Association YPA Amadi Kuman Apokpa Social Progressive Club KHARPC Club ani asina punna sinduna chahi khudingi leptana pangthoktuna lakpagi
manung chana kumsi chahigi oina ngasi konchak mamang lekai community hall da pangthokre thoram aduda senior citizen huidrom ibohol singh KHASPC club ki secretary sapam kisan YPA gi secretary okram kiran KHASPC gi oinam robindro amadi YPA gi advisor mongjam basanta amasung tongan tongan ba school singe mahairoi singna saruk yakibaga loinana tongan tongan ba school singdege mahairoi tara muk khangatuna pukning thagatki aroibada maroiba pau amuka hana pisari mamangi champion Argentina bu maithiba piduna Spain na world champion oire Sakhang daba singna kaira wangkhem da mioi ama nongmaina kaptuna hatlamle loina bina thangna yalambadagi singning chitta laikat nari punsi da mai pakpa mioi ama oige khalabadi ima ipana piba pauta kaidaunungda nathaiduna chatloidabani haina wangkhai ACG MLA thangsam Arun Kumarna phongdokre leptana chuba nongna akutpa mafam singda ising thumjale Imphal Jiri lambi gi mafam kayada chingning khaide Music fawbagi na STV na pisa papawng matang asita loisinjare miting tabir wa pumna magpu amukahana kurumjari